Tara sang ko sa sa di tara mo ano ito parang di. Yan ito yan. Yan. Ada nung buto. Ada na ay hay dalag ko na ada buto ito. Amali sing sa gate ha ka ba kusing ito. Ang matanda tugtulaga pumokpa amasung hawong namdaba yaw. Ngasi July gi tarik kun ganipan IYC club na sindana koigi khongjom lamkhai dagina khongjom dagi sum chingtham taba lambi pareng laiba sigi lambi pareng police station gi nakan aduga Lalit Madhov Sharma high school gi mamangi pareng sida koi u pambi thabagi thoram amma koi ngasai ayuk anganba pung 6 tagi IYC club ki volunteer sing aduga मेरा पाई भी अदुगा IYC क्लब सिना कोलिबा मफम सिंगा लइबा अखोगी निंगोल सिंग चनु निंगोल मैम थोलक्तना अखोगी उचा थाबगी थरम मसे हुजिक तौरी अखो IYC क्लब ना उचा थाइबा सिगी मदुबे पांदमदी हुजी अकोबगी फिबमदा मोसिलइबा इसिंग नुंसितकी फिबम अकाइबा लाइबा क्लाइमेट चेंज लाइबा मैम सिगी खरदवरगसु IYC क्लब ना थाजरी उपांबी सिंगसिना सरे फारकपदा मपुंग मरै फारकप मतमदा अदुगुंबा क्लाइमेट चेंज अदु खजितंदा ओरगसु कनबा ngamnana दुगा हौजी हौजिमक ऑक्सीजन मरांग कायना फंगदबदगी मियामसिना वानरिबा ngasidagiना सही खरगी मतुंगदा अखोय लैरिबा मियामसिगी मिसिन हेंकलकबा अदुगा अखोयगी नुंसा सो होनबगी ऑक्सीजन थादोकदरिबा उपान वापान सिंगसिना नोंग नोंगमगी चाखटपगी नामादा उवा यामथक्तना मांगहलकबा सिगुम मयाम सिदगी खरदसु कन्ननबगीदमक अखोय ऑक्सीजन पीरिबा उपानबी सिंगसे मरांग कायना थाजंदना अखोयगी तुंगी मिहौरोलदा नुंगाय यायफबा हक्चांग फबा अदुगुंबा एनवायरनमेंट अमा ओइनबगीदमक IYC क्लब ना ngasi ucha thabagi thoram mase pangthokchariबनी मसिदा लेकाय से लैबिरिबा अखोयगी युमथोंगी मयामना थोकपिरक्तना मतेंग पांगबीबा अदुगा अंगंबा सेलगी मतेंग पांगबीबा मान माना ngamba अदुगा थाइबा पांबी सिंग असि सुमना खक्तंगी ममिंगदगी थारगा थमंबा नतबा पांबी सिंगसे हिंगबगी दमक्ता वाना खाजिंगदना अदुगा हपाना सिंगबा क्वेश्चनदना मसिदा सा सन्न सोक्तनाबा अदुगा कनागुम मियोसिना फुक्ततना मांगहनदनाबगी दमक उपांबी सिंग असिबु कनबगी मखा तबा थौदांगसु IYC क्लब ना मखा ताना लौगनी अदुना सुमाइन तौदना IYC क्लब ना सिंगिबा सुमाइना अतोप अतोप लेकाय की क्लब सिंगसु अयेगी लेकायदा पांबी यांखै चामदोगसु थाजनबिदना अखोगी हौजी सोक्चलइबा अकोइबगी फिबमदा मांगछलइबा मयाम सिंगसे खजितंग दोगसु कनबदा मतेंग पांगमिनसी हाइबा वाफमसे IYC क्लब की माइकैदगी अदुगा मेरा पाइबी खोंजोंगी माइकैदगी लेबाक मणिपुरदा लेमिनरिबा इरेचा खुदिंगमकी मफमदा अमुकसु वाफमसे हन्ना हन्ना अपील तौजरी
ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯆꯦꯔꯪꯗꯨꯁꯨ ꯁꯦꯒꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔ ꯇꯥꯔꯒꯗꯤ ꯎꯗꯨ ꯆꯥꯎꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯎ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯎ ꯊꯥꯕ ꯃꯇꯝꯗ ꯃꯇꯥꯏ ꯅꯛꯅ ꯊꯥꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯍꯌꯦꯡ ꯗꯕꯜ ꯂꯦꯟ ꯑꯣꯜꯂꯛꯀꯗꯣꯏꯅꯤ ꯗꯕꯜ ꯂꯦꯟ ꯑꯣꯜꯂꯀꯥꯟꯗ ꯐꯖꯅ ꯍꯧꯈ꯭ꯔꯕ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯕꯈꯩ ꯂꯝꯕꯤ ꯃꯄꯥꯟꯗ ꯅꯛꯁꯟꯕꯤꯔꯛꯀꯅꯨ ꯃꯇꯥꯏꯗ ꯀꯠꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯈꯔ ꯇꯣꯡꯅ ꯊꯥꯕꯤꯌꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯎꯁꯤ ꯇꯣꯡꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂꯒ ꯎ ꯄꯥꯝꯕꯤꯗꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯦꯟꯁꯤꯡ ꯑꯗꯨꯁꯨ ꯈꯟꯖꯤꯟꯕꯤꯕ ꯇꯧꯕꯤꯒꯅꯨ ꯐꯦꯟꯁꯤꯡ ꯑꯗꯨ ꯀꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯁꯤꯡ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯐꯦꯟꯁꯤꯡ ꯑꯗꯨꯁꯨ ꯈꯟꯖꯤꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨ ꯌꯥꯔꯤꯕꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯈꯔ ꯇꯣꯡꯅ ꯊꯥꯁꯤ ꯅꯣꯏꯅ ꯍꯧꯖꯤꯛꯀꯤ ꯆꯦꯔꯪꯗꯨꯒꯤ ꯃꯅꯤꯡꯗꯨꯁꯨ ꯁꯦꯒꯥꯏꯒꯗꯕꯅꯤ ꯑꯗꯨꯅ ꯅꯣꯏꯗꯤ ꯍꯩꯇ꯭ꯔꯒꯗꯤ ꯎ ꯆꯥ ꯊꯥꯒꯅꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯗꯗꯥꯁꯤꯡꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯣ ꯈꯥꯏꯔꯕ ꯋꯥꯁꯤꯡꯗꯣ ꯂꯧꯁꯤꯟꯕꯒꯤ ꯊꯧꯔꯝꯗꯨ ꯅꯈꯣꯏꯗ ꯌꯥꯎꯔꯣ ꯅꯈꯣꯏꯅ ꯍꯩꯇ꯭ꯔꯒꯗꯤ ꯎ ꯊꯥꯒꯅꯨ ꯑꯃꯨꯛꯇꯒ ꯅꯤꯡꯁꯤꯡꯖꯒꯦ ꯎ ꯊꯥꯕ ꯃꯇꯝꯗ ꯈꯔ ꯇꯣꯡ ꯊꯥꯒꯗꯕꯅꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯇꯧꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯊꯧꯔꯝꯗ ꯑꯗꯨꯒ ꯐꯦꯟꯁꯤꯡ ꯈꯥꯖꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡꯗꯨ ꯅꯈꯣꯏꯅ ꯎ ꯊꯥꯔꯤꯕ ꯑꯍꯟꯁꯤꯡꯗꯨꯗ ꯁꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯅ ꯎ ꯑꯗꯨ ꯑꯣꯛꯇꯣꯗꯒꯤ ꯂꯧꯊꯣꯛꯑꯒ ꯅꯈꯣꯏꯅ ꯎ ꯊꯥꯕ ꯑꯍꯟꯁꯤꯡꯗꯨꯗ ꯃꯈꯣꯏꯗ ꯑꯃꯃꯝ ꯄꯤꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯃꯛꯀꯤ ꯅꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗꯒꯤ ꯂꯩꯕꯤꯔꯛꯄ ꯃꯀ꯭ꯂꯨꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯃꯛꯀꯤ ꯌꯥꯝꯅ ꯐꯖꯕ ꯔꯤꯖꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗ ꯎꯍꯟꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯈꯣꯡꯖꯣꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯣꯏꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯗꯤ ꯂꯥꯛꯄꯤꯕ ꯎꯏ ꯃꯁꯤꯒꯤꯗꯃꯛꯇ ꯈꯣꯡꯖꯣꯝ IYC ꯀ꯭ꯂꯕꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯎ ꯆꯥ ꯊꯥꯕꯁꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯂꯝꯕꯤꯔꯣꯝ ꯅꯛꯁꯜꯂꯛꯀꯨꯝꯁꯤ ꯃꯇꯥꯏꯔꯣꯝ ꯆꯠꯊꯣꯛꯁꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯗꯕꯜ ꯂꯦꯟ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯈ꯭ꯔꯕ ꯎꯁꯤꯡꯁꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯅꯛꯁꯟꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯥꯏꯔꯣꯝꯗ ꯊꯥꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯖꯕ ꯔꯤꯖꯜꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯎꯕ ꯃꯥꯟꯅꯍꯟꯁꯤ ꯃꯥꯒꯤ ꯁꯥꯏꯖꯇꯨ ꯐꯖꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯚ꯭ꯌꯨꯁꯇ ꯌꯦꯡꯅꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯎ ꯆꯥꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯗ ꯊꯥꯔꯤꯕꯁꯤꯡꯁꯤꯗ ꯑꯃꯃꯝ ꯁꯄ꯭ꯂꯥꯏ ꯇꯧ ꯑꯣꯛꯇꯣꯗ ꯂꯧꯊꯣꯛꯑꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯒ꯭ꯔꯦꯠ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯆꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯕ ꯂꯣꯏꯈ꯭ꯔꯕ ꯎꯁꯤꯡ ꯑꯁꯤ ꯐꯦꯟꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒ ꯊꯝꯂꯕ ꯋꯥꯆꯦꯠꯁꯤꯡ ꯑꯁꯤꯅ ꯐꯦꯟꯁꯤꯡ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ
나만이면은 얘가 물러. 그때는 또 왜 또 빠지? 그거는 또 그거는 또 언제 봐.